पुम्नमक्पु चैनल असिगी माइकैदगी थोइबी कैसामना तरामना ओक्सबगा लोइनना इकोकनोना खुरुमजरी ngasisu mahausaगुम मयामगिदमक्ता यामना नुंगाइरबा फुंगा वारी अमा पुदुना लाक्सरी वारी असिबु इबिरकपना असारानी ngasepam हौजिक मयामगी मफमदा वारी असि खुदोल तमजरी मयाम पुना तामिनरसी थाइना ममांगी मतम अमदा लेबाक अमदा तोलेन कौबा निंगथौ अमा लेरमी निंगथौ तोलेनगी महारानीगी मिंगना सनारे हाइना कौरमी मखोय अनीगी मचानुपा अमा पोक्लमी मिंगना तोंपोक कौरमी निंगथौगा महारानी अनीना मचानुपा तोंपोकपु मतोमता पोए हाइदुना याम लूना नुसीना तौरमी मचाना हाइरिबा खुदिमक यारमी राजकुमार तोंपोक असी सा तानबा यामना पामलमी नुमित खुदिंगी उमंगदा सत्तुना सा तालमी ngasisu राजकुमार तोंपोकतु उमंगदा सत्तुना सा तानुनबा सेम सादुना लेरमी महारानी सनारेना मचादा सुमना हाइरई तोंपोक नंगबु उमंगदा सा तालुगे हाइब्रो होई मा महारानी नसा उमंगदा सत्तुना सा तानजरुगे फारे चलुरु ngana halauko nang chatpada lanmi khrasu loinako phagani ma महारानी राजकुमार तोंपोक अदुसु सत्खिरमी महारानी सनारेदो मचाना सत्खिबदु येंगदुना लेजाहौई लाइरै पाक्तनी लाइरेंबी मयाम असुमना वारी सानरमी लाइरेंबी सिंग अदुगी मरक अदुदा लाइरेंबी हियाइनुसु यावरमी लाइरेंबी हियाइनु असि लाइनिंगथौगी मचानुपीनी लाइरेंबी अमना हयेंगदि ताइबंग मलेमदा कोइरुसे लाइरै पाकी फजबदगी ताइबंग मलेमगी फजबना यामना हेली हाइना हाइने अखोइसु ताइबंग मलेमदा कुमदुना येंगलुसे याइनुना याइये चलुसे अइदि अमुक्ता ताइबंग मलेमदा कुमद्रि अदुना ताइबंग मलेमगी फजबसु खंगदे असुमना लाइरेंबी सिंग अदु हाइनरमी मथांगी नुमितनी लाइरेंबी हियाइनुदु ममा लाइरेंबीदा असुमना हाइरमी इमा ngasiदी नचासु इतासिंगा लोइनदुना ताइबंग मलेमदा कुमलुगे मालेम ताइबंग पालगी फजबा येंगलुगे इसाबु ताइबंग मलेमदा कुमलुगे हाइबा नते इमागी याइनो नंग ताइबंग मलेमदा कुमबा यादे ताइबंग मीदी मसागी ओइजबा खक खनमन ताइबंग मी सिंग असि यामना फत्तबन इसा ताइबंग मलेमदा कुमबा यादेको इमा नचा इता लेरेंबी मयामगा चचरुगे नसा मुक्थुना हंजरके मसाना हाइमनबदुदा ममा लेरेंबीसु यारमी लाइरेंबी हियाइनुगी मसे सनानु कौबी लाइरेंबी अमसु लेरमी सनानुदी ज्ञान यामना तारमी हियाइनुदु मता सिंगा ताइबंग मलेमदा कुमलै मता सिंगदुदी ताइबंग मलेमगी फजबदु उबदा पुंगाव ngauरमी उमंगदा सजी मसा मसेन सिनखिबदो लाइरेंबी हियाइनुना उरमी लाइरेंबी हियाइनु मता सिंगदुदा करिसो हाइरमदना सजी अदुबु तानरमी हियाइनुना असुम लाकपदा राजकुमार तोंपोक थेंगनरमी राजकुमार तोंपोकतु हियाइनुगी फजब मसक अदुबु उबदा लाइरेंबी हियाइनुबु मागी नुपी ओइरगे हाइना खलमी लाइरेंबी हियाइनुसु राजकुमार अदुबु पामजरमी राजकुमार तोंपोकतु हियाइनुगी मनाक्ता संगक्तुना असुमना हाइरमी सगेनबी नाकपु कनानो नाकपु मीरा नत्रगा लाइरा अइदी नंगबु अहानबु उबमक्तदा अइगी ओइगे हाइना खंजख्रेदो अइहाक लेबाक असिगी राजकुमार तोंपोकने राजकुमार अइहाकती ताइबंग मी नते अइहाकती लाइरेंबीनी ताइबंग मलेम असिदा इता लाइरेंबी सिंगा कोइबा लाक्लंबनी हेगी मिंग हियाइनु हाइना कौई अइसु राजकुमारबु अहानबु उजबमक्तदा नुसीबा फाउख्रे अदुबु राजकुमार अइहाकती लाइरेंबी ताइबंग मलेम असिदा लैबा यारोय हियाइनु अइ नंगबु यामना नुसी अइना हाइबसे नंगना अमुक्ता याबी अइ नंगबु यामना नुंगाइना थमगनी नंगबु पुदुना कोनुंगदा चटगनी अइगी इपा निंगथौगा इमा महारानीगदा नंगबु अइगी नुपीनी हाइना सक्ताकनी लाइरेंबी हियाइनुसु राजकुमारना हाइमनबदुदा हियाइनुसु यारमी राजकुमारना हाइबदो अइ यारगे अदुबु राजकुमारना हाइबदो अइना याद्रिङै ममांगदा अइ वाफम खरदंग हाइजगे अइना हाइगदोरिबु वाफम असि राजकुमारना यारबदी अइ राजकुमारना हाइबदो याजरगे हायो हियाइ नंगना हाइबु पुंबा अइ यागनी राजकुमार अइना लाइरैपाक्ता चनिंगबा मतमदा सत्पदा राजकुमारना अथिंगबा पीरोइ हाइदना वासकपियो राजकुमार मोमो नोक्तुना
ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯌꯥꯏꯅꯣ, ꯅꯪ ꯀꯔꯤꯁꯨ ꯆꯤꯡꯅꯒꯅꯨ. ꯅꯪꯅ ꯂꯥꯏꯔꯩꯄꯥꯛꯇ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯆꯠꯄꯗ ꯑꯩꯅ ꯅꯉꯣꯟꯗ ꯑꯊꯤꯡꯕ ꯑꯃꯠꯇ ꯄꯤꯔꯣꯏ. ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯁꯨ ꯍꯤꯌꯥꯏꯅꯨꯁꯨ ꯃꯇꯥ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯗ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯃꯇꯥ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯅ ꯍꯤꯌꯥꯏꯅꯨꯗ ꯑꯗꯨꯝꯅ ꯇꯧꯗꯅꯕ ꯐꯅ ꯍꯥꯏꯔꯕꯁꯨ ꯍꯤꯌꯥꯏꯅꯨꯅ ꯂꯧꯔꯝꯗꯦ. ꯍꯤꯌꯥꯏꯅꯨꯗꯨ ꯔꯥꯖꯀꯨꯃꯥꯔꯒ ꯆꯠꯈꯤꯔꯝꯃꯤ. ꯀꯣꯅꯨꯡ ꯌꯧꯔꯗꯨꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯄꯥ ꯅꯤꯡꯊꯧꯒ ꯃꯃꯥ ꯃꯍꯥꯔꯥꯅꯤꯒꯗ ꯂꯤꯔꯝꯃꯤ. ꯅꯤꯡꯊꯧ ꯍꯔꯥꯎꯅ ꯂꯥꯏꯔꯦꯝꯕꯤ ꯑꯃꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕ ꯐꯪꯖꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ. ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯥꯡꯗꯁꯨ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ. ꯏꯄꯥꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯒꯅꯤ. ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔꯒ ꯍꯤꯌꯥꯏꯅꯨꯒꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ. ꯃꯍꯥꯔꯥꯅꯤ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯑꯩꯒꯤ ꯏꯃꯧ ꯑꯁꯤꯗꯤ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ. ꯂꯩꯕꯥꯛ ꯑꯁꯤꯗ ꯏꯃꯧꯒꯨꯝꯅ ꯅꯤꯡꯊꯤꯖꯕꯤ ꯑꯃ ꯂꯩꯇꯦ. ꯏꯃꯥ ꯃꯍꯥꯔꯥꯅꯤꯒꯤ ꯀꯥꯗ ꯆꯠꯁꯤ. ꯏꯃꯧꯅ ꯁꯦꯠꯅ ꯆꯥꯅꯕ ꯐꯖꯕ ꯐꯤꯖꯣꯜ ꯀꯌꯥ ꯑꯃ ꯂꯩꯔꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯔꯥꯅꯤꯅ ꯍꯤꯌꯥꯏꯅꯨꯕꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯅꯤꯡꯊꯧꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯒ ꯍꯤꯌꯥꯏꯅꯨꯒ ꯂꯨꯍꯣꯡꯂꯝꯃꯤ. ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯨ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨꯒꯤ ꯂꯨꯍꯣꯡꯕꯗꯨ ꯌꯦꯡꯅꯕ ꯂꯥꯛꯂꯝꯃꯤ. ꯔꯥꯖꯀꯨꯃꯥꯔ ꯂꯨꯍꯣꯡꯕꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯂꯥꯏꯔꯕ ꯀꯌꯥ ꯄꯤꯖ ꯄꯤꯊꯛꯇꯨꯅ ꯐꯤꯔꯣꯜꯅꯆꯤꯡꯕꯁꯨ ꯌꯦꯜꯂꯝꯃꯤ. ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯒ ꯃꯃꯧ ꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯏꯄꯥꯒꯤ ꯇꯣꯝꯄꯣꯛ, ꯅꯪꯒ ꯏꯃꯧ ꯅꯨꯄꯤꯒꯅ ꯂꯩꯅꯅꯕ ꯌꯨꯝ ꯐꯖꯕ ꯑꯃ ꯁꯥꯗꯨꯅ ꯊꯝꯂꯕꯅꯤ. ꯃꯇꯝ ꯈꯔꯗꯤ ꯅꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯣ. ꯐꯒꯅꯤ ꯏꯄꯥ ꯅꯤꯡꯊꯧ. ꯔꯥꯖꯀꯨꯃꯥꯔꯅ ꯍꯤꯌꯥꯏꯅꯨꯕꯨ ꯄꯨꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯅ ꯄꯤꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ. ꯌꯨꯝ ꯑꯗꯨ ꯌꯥꯝꯅ ꯐꯖꯔꯝꯃꯤ, ꯆꯥꯎꯁꯨ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ. ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯀꯣꯜꯁꯨ ꯂꯩꯔꯝꯃꯤ, ꯐꯝꯐꯝꯁꯨ ꯂꯩꯔꯝꯃꯤ. ꯔꯥꯖꯀꯨꯃꯥꯔ ꯃꯥꯒꯤ ꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯗ ꯌꯦꯡꯗꯨꯅ ꯍꯤꯌꯥꯏꯅꯨ, ꯅꯪꯕꯨ ꯌꯨꯝ ꯑꯁꯤꯕꯨ ꯅꯊꯃꯣꯏꯅ ꯄꯥꯝꯖꯔꯕ꯭ꯔꯣ? ꯄꯥꯝꯖꯔꯦ ꯔꯥꯖꯀꯨꯃꯥꯔ. ꯂꯩꯀꯣꯜ ꯑꯁꯤꯗ ꯁꯥꯠꯂꯤꯕ ꯂꯩꯁꯤꯡ ꯑꯁꯤꯅ ꯀꯌꯥꯗ ꯐꯖꯔꯤꯕꯅꯣ. ꯀꯕꯣꯛ ꯂꯩ ꯃꯅꯝ ꯑꯁꯤꯅ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕ. ꯂꯩꯍꯥꯎꯁꯨ ꯀꯌꯥ ꯐꯖꯅ ꯁꯥꯠꯂꯤꯕꯅꯣ. ꯑꯗꯣ ꯍꯤꯌꯥꯏꯅꯨ, ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃꯇ ꯍꯪꯒꯦ. ꯔꯥꯖꯀꯨꯃꯥꯔꯅ ꯍꯪꯅꯤꯡꯂꯤꯕꯗꯣ ꯆꯤꯡꯅꯕ ꯂꯩꯇꯅ ꯅꯅꯥꯏ ꯅꯨꯄꯤꯗ ꯍꯪꯕꯤꯌꯨ. ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯅꯤꯡꯂꯕꯗꯤ ꯀꯔꯝꯅ ꯆꯠꯀꯅꯤ? ꯔꯥꯖꯀꯨꯃꯥꯔ, ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯅꯅꯕ ꯍꯤ ꯌꯥꯏꯆꯦꯟꯕ ꯈꯨꯗꯣꯞ ꯑꯃ ꯂꯩ. ꯈꯨꯗꯣꯞ ꯑꯁꯤ ꯂꯩꯔꯕꯗꯤ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯄ ꯌꯥꯒꯅꯤ. ꯈꯨꯗꯣꯞ ꯑꯁꯤ ꯂꯩꯇ꯭ꯔꯕꯗꯤ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯄ ꯌꯥꯔꯔꯣꯏ. ꯐꯔꯦ ꯍꯤꯌꯥꯏꯅꯨ, ꯑꯍꯤꯡ ꯑꯁꯤꯁꯨ ꯊꯦꯡꯂꯤ, ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯒ ꯍꯤꯌꯥꯏꯅꯨꯒꯗꯨ ꯄꯣꯊꯥꯅꯕ ꯆꯪꯈꯤꯔꯝꯃꯤ. ꯃꯇꯝ ꯈꯔꯗꯤ ꯇꯣꯝꯄꯣꯛꯇꯨ ꯍꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯂꯝꯗꯦ. ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯔꯥꯖꯀꯨꯃꯥꯔꯅ ꯍꯤꯌꯥꯏꯅꯨꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ. ꯃꯗꯨ ꯎꯕꯗ ꯍꯤꯌꯥꯏꯅꯨ ꯔꯥꯖꯀꯨꯃꯥꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯔꯥꯖꯀꯨꯃꯥꯔ, ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯕꯤꯔꯤꯕꯗꯤ? ꯑꯩꯁꯤꯕꯨ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕꯒꯤ ꯃꯑꯣꯡꯗ. ꯍꯤꯌꯥꯏꯅꯨ, ꯅꯪꯁꯤ ꯌꯥꯝꯅ ꯐꯖꯩ, ꯅꯨꯡꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ. ꯅꯪꯅ ꯏꯅꯥꯛꯇꯒꯤ ꯂꯥꯞꯈꯤꯒꯗ꯭ꯔꯥ ꯈꯟꯕꯗ ꯑꯩ ꯌꯥꯝꯅ ꯋꯥꯏ. ꯔꯥꯖꯀꯨꯃꯥꯔꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯅꯥꯛꯇ ꯂꯥꯛꯂꯕꯅꯤ. ꯑꯩꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏ. ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯒ ꯍꯤꯌꯥꯏꯅꯨꯒꯗꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯤ. ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ. ꯅꯣꯡꯃ ꯔꯥꯖꯀꯨꯃꯥꯔꯅ ꯍꯤꯌꯥꯏꯅꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯍꯤꯌꯥꯏꯅꯨ, ꯃꯇꯝ ꯀꯨꯏꯔꯦ ꯑꯩꯅ ꯎꯃꯪꯗ ꯁꯥ ꯇꯥꯟꯕ ꯆꯠꯇꯕ. ꯉꯁꯤꯗꯤ ꯎꯃꯪꯗ ꯆꯠꯇꯨꯅ ꯁꯥ ꯇꯥꯜꯂꯨꯒꯦ. ꯍꯣꯏ ꯔꯥꯖꯀꯨꯃꯥꯔ, ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯃꯝꯗ꯭ꯔꯤꯉꯩꯗꯗꯤ ꯍꯟꯕꯤꯔꯛꯎ. ꯍꯣꯏ, ꯍꯜꯂꯛꯀꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯖꯀꯨꯃꯥꯔꯗꯨ ꯁꯥ तानꯕ ꯆꯠꯈꯤꯔꯝꯃꯤ. ꯍꯤꯌꯥꯏꯅꯨꯁꯨ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯔꯝꯃꯤ. ꯔꯥꯖꯀꯨꯃꯥꯔꯁꯨ ꯎꯃꯪꯗ ꯂꯥꯛꯇꯨꯅ ꯁꯥ ꯊꯤꯔꯤ. ꯃꯥꯅ ꯁꯥ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯁꯖꯤ ꯑꯃ ꯂꯩꯔꯤꯕꯗꯣ ꯔꯥꯖꯀꯨꯃꯥꯔꯅ ꯎꯔꯝꯃꯤ. ꯔꯥꯖꯀꯨꯃꯥꯔ ꯁꯖꯤꯗꯨꯕꯨ ꯇꯦꯟꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯃꯤ. ꯃꯥꯅ ꯁꯨꯝꯅ ꯁꯥ ꯍꯥꯠꯂꯤꯉꯩ ꯅꯨꯃꯤꯠꯁꯨ ꯇꯥꯈ꯭ꯔꯦ. ꯔꯥꯖꯀꯨꯃꯥꯔ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯝꯃꯤ. ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯇꯥꯔꯤ. ꯌꯨꯝꯗ ꯍꯟꯕ ꯐꯔꯛ ꯇꯥꯔꯒꯅꯤ. ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗꯤ ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯒꯦ, ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯌꯨꯝꯗ ꯆꯠꯅꯕ. ꯔꯥꯖꯀꯨꯃꯥꯔꯗꯣ ꯎꯃꯪ ꯑꯗꯨꯗ ꯂꯦꯛꯅꯕ ꯁꯦꯝ ꯁꯥꯕ ꯄꯨꯝꯕ ꯂꯣꯏꯔꯝꯃꯤ. ꯃꯩ ꯍꯧꯒꯠꯇꯨꯅ ꯃꯥꯅ ꯐꯥꯕ ꯁꯖꯤ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯆꯥꯔꯝꯃꯤ. ꯁꯣꯝꯗꯅ ꯍꯤꯌꯥꯏꯅꯨꯗꯨ ꯃꯄꯨꯔꯣꯏꯕ ꯔꯥꯖꯀꯨꯃꯥꯔꯕꯨ ꯍꯜꯂꯛꯄ ꯋꯥꯅ ꯉꯥꯏꯔꯤ.
ꯃꯇꯝ ꯑꯗꯨꯁꯨ ꯌꯥꯝꯅ ꯊꯦꯡꯂꯤ ꯍꯤꯌꯥꯏꯅꯨꯗꯨ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯗꯨꯕꯨ ꯑꯁꯨꯛ ꯊꯦꯡꯂ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯑꯁꯤ ꯈꯟꯗꯨꯅ ꯍꯤꯌꯥꯏꯅꯨ ꯑꯗꯨ ꯂꯩꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯨ ꯑꯍꯤꯡ ꯑꯗꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯍꯤꯌꯥꯏꯅꯨ ꯔꯥꯖꯀꯨꯃꯥꯔꯕꯨ ꯍꯜꯂꯛꯄ ꯋꯥꯅ ꯉꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯁꯨ ꯉꯥꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯁꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯕꯨ ꯎꯕꯗ ꯍꯤꯌꯥꯏꯅꯨꯅ ꯔꯥꯖꯀꯨꯃꯥꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯔꯥꯖꯀꯨꯃꯥꯔ, ꯀꯔꯤꯒꯤꯅꯣ ꯉꯔꯥꯡ ꯑꯍꯤꯡ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯕꯗꯤ?" "ꯍꯤꯌꯥꯏꯅꯨ, ꯑꯩꯗꯣ ꯉꯔꯥꯡ ꯁꯥ ꯇꯥꯜꯂꯤꯉꯩꯗ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯕ, ꯑꯗꯨꯗ ꯍꯜꯂꯛꯄ ꯌꯥꯗ꯭ꯔꯗꯨꯅ ꯎꯃꯪꯗ ꯂꯦꯛꯂꯝ꯫ ꯅꯪꯕꯨ ꯅꯇꯣꯝꯇ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯗꯣ ꯀꯤꯕ꯭ꯔꯅꯦ?" "ꯀꯤꯕꯗꯤ ꯀꯤꯗꯦ, ꯏꯇꯣꯝꯇ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦ꯫ ꯁꯤꯗꯒꯤꯗꯤ ꯁꯥ ꯇꯥꯟꯕ ꯆꯠꯂꯕꯁꯨ ꯂꯦꯛꯂꯔꯣꯏ꯫ ꯑꯗꯣ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯔꯣ, ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯌꯥꯗ꯭ꯔꯦ." "ꯍꯣꯏ ꯔꯥꯖꯀꯨꯃꯥꯔ, ꯑꯩ ꯊꯣꯡꯂꯨꯔꯒꯦ." ꯍꯤꯌꯥꯏꯅꯨꯗꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯆꯥꯛꯁꯨ ꯂꯣꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯁꯨ ꯆꯥꯛ ꯆꯥꯕ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ "ꯅꯪꯒꯤ ꯏꯟꯁꯥꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯍꯥꯎꯒꯗꯧ ꯃꯥꯜꯂꯤ꯫ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯁꯤꯕꯣ?" "ꯆꯒꯦꯝꯄꯣꯝꯕꯅꯤ ꯔꯥꯖꯀꯨꯃꯥꯔ, ꯑꯃꯅ ꯁꯤꯡꯖꯨ ꯑꯃ ꯁꯨꯔꯦ, ꯉꯥ ꯑꯃ ꯇꯥꯎꯔꯦ꯫ ꯍꯥꯎꯔꯅꯤꯗ, ꯅꯪꯁꯨ ꯄꯨꯟꯅ ꯆꯥꯔꯁꯤ ꯂꯥꯎꯗꯅ." "ꯔꯥꯖꯀꯨꯃꯥꯔ ꯍꯥꯟꯅ ꯆꯥꯕꯤꯔꯣ, ꯅꯅꯥꯏ ꯅꯨꯄꯤꯗꯤ ꯀꯣꯟꯅ ꯆꯥꯔꯒꯦ." ꯍꯤꯌꯥꯏꯅꯨꯅ ꯌꯥꯗꯕꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯗꯨ ꯆꯥꯛ ꯑꯗꯨ ꯆꯥꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯆꯥꯛ ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯤ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯃꯄꯨꯔꯣꯏꯕꯅ ꯆꯥꯔꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯗꯨꯅ ꯍꯤꯌꯥꯏꯅꯨꯅ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ "ꯍꯤꯌꯥꯏꯅꯨ, ꯅꯪꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ?" "ꯅꯨꯡꯉꯥꯏꯌꯦ ꯔꯥꯖꯀꯨꯃꯥꯔ, ꯀꯔꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯅꯥꯛꯇ ꯂꯩꯔꯒ ꯑꯩꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯕꯅꯣ?" "ꯍꯤꯌꯥꯏꯅꯨ, ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯅꯨꯀꯣ." "ꯔꯥꯖꯀꯨꯃꯥꯔ, ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯂꯣꯏꯌꯦ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯗ ꯎꯃꯪꯗ ꯁꯥ ꯇꯥꯟꯕ ꯆꯠꯂꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯜꯂꯛꯇꯕꯗꯨꯝ ꯇꯧꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯨꯗꯨ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯗ ꯃꯇꯣꯝꯇ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯨꯅ ꯔꯥꯖꯀꯨꯃꯥꯔꯗ ꯎꯃꯪꯗ ꯂꯦꯛꯇꯅꯕ ꯍꯥꯏꯔꯕꯁꯨ ꯔꯥꯖꯀꯨꯃꯥꯔꯅ ꯌꯥꯔꯝꯗꯦ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯊꯥ ꯂꯦꯞꯂꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯃꯄꯨꯔꯣꯏꯕ ꯔꯥꯖꯀꯨꯃꯥꯔꯗ ꯇꯝꯖꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯗꯤ ꯁꯥ ꯇꯥꯟꯕ ꯆꯠꯈꯤꯕꯗꯒꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯔꯦ ꯌꯨꯝꯗ ꯍꯜꯂꯛꯇꯕ꯫ ꯍꯤꯌꯥꯏꯅꯨ ꯂꯩꯀꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯀꯞꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯔꯥꯖꯀꯨꯃꯥꯔꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯊꯝꯕꯤꯔꯤꯕꯁꯦ ꯑꯁꯨꯝꯅ ꯇꯧꯕꯒꯤꯗꯃꯛꯇꯔꯣ? ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯕꯨꯗꯤ ꯂꯩꯔꯩꯄꯥꯛꯇ ꯂꯩꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ꯫ ꯑꯩꯕꯨ ꯂꯩꯔꯩꯄꯥꯛꯇ ꯆꯠꯂꯁꯤꯔꯅꯦ? ꯔꯥꯖꯀꯨꯃꯥꯔ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯊꯧꯁꯥꯗ꯭ꯔꯤꯕ?" ꯑꯁꯤ ꯈꯟꯗꯨꯅ ꯍꯤꯌꯥꯏꯅꯨ ꯑꯗꯨ ꯀꯞꯆꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯁꯨ ꯎꯃꯪꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯩꯀꯣꯜ ꯑꯗꯨꯗ ꯎꯪꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ, "ꯍꯤꯌꯥꯏꯅꯨ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯩꯀꯣꯜ ꯑꯁꯤꯗ ꯎꯪꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯤ? ꯅꯪꯕꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏ, ꯑꯩ ꯑꯃꯥꯏꯕ ꯀꯧꯔꯨꯒꯦ." "ꯔꯥꯖꯀꯨꯃꯥꯔ, ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯔꯥꯖꯀꯨꯃꯥꯔ, ꯉꯁꯤꯗꯤ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯁꯤ." "ꯍꯤꯌꯥꯏꯅꯨ, ꯀꯔꯤ ꯋꯥꯅꯣ ꯉꯥꯡꯅꯒꯗꯧꯔꯤꯕꯗꯨꯕꯣ?" "ꯉꯁꯤꯗꯤ ꯔꯥꯖꯀꯨꯃꯥꯔꯅ ꯎꯃꯪꯗ ꯆꯠꯇꯨꯅ ꯁꯥ ꯇꯥꯟꯕꯒ ꯑꯩꯒ ꯂꯩꯃꯤꯟꯅꯕꯒ ꯀꯔꯝꯕꯅ ꯄꯥꯝꯃꯤ ꯍꯥꯏꯕꯗꯣ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯁꯥ ꯇꯥꯟꯕ ꯇꯣꯛꯄ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯂꯩꯔꯩꯄꯥꯛꯇ ꯍꯟꯈ꯭ꯔꯒꯦ." "ꯍꯤꯌꯥꯏꯅꯨ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯩꯁꯦ ꯁꯥ ꯇꯥꯟꯕ ꯌꯥꯝꯅ ꯄꯥꯝꯃꯤ ꯍꯥꯏꯕ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨꯁꯨ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤ꯫ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯃꯠꯇ ꯊꯥꯗꯣꯛꯄ ꯑꯩ ꯉꯝꯂꯣꯏ꯫ ꯃꯇꯨꯡꯗꯗꯤ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯈꯛ ꯍꯥꯏꯒꯅꯨ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯃꯄꯨꯔꯣꯏꯕꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯍꯤꯌꯥꯏꯅꯨꯅ ꯂꯩꯔꯩꯄꯥꯛꯇ ꯆꯠꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯀꯔꯝ ꯇꯧꯕ? ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯈꯨꯗꯣꯞ ꯑꯁꯤ ꯇꯨꯃꯤꯟꯅ ꯂꯧꯊꯣꯛꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯒꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯤꯌꯥꯏꯅꯨ ꯂꯩꯔꯩꯄꯥꯛꯇ ꯆꯠꯄ ꯑꯃꯨꯛ ꯍꯟꯅ ꯉꯝꯂꯔꯣꯏ꯫ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯅꯤ." ꯔꯥꯖꯀꯨꯃꯥꯔꯗꯨ ꯍꯤꯌꯥꯏꯅꯨꯒꯤ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯃꯥꯡꯍꯟꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ꯫ ꯍꯤꯌꯥꯏꯅꯨꯅ ꯇꯨꯝꯈ꯭ꯔ ꯃꯇꯝꯗ ꯔꯥꯖꯀꯨꯃꯥꯔꯅ ꯍꯤꯌꯥꯏꯅꯨꯒꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯊꯥꯗꯈꯤꯔꯝꯃꯤ꯫
ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯤꯌꯥꯏꯅꯨꯅ ꯍꯧꯒꯠꯂꯛꯄꯗ ꯃꯁꯥꯗꯣ ꯏꯁꯣꯟ ꯁꯣꯟꯕꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯨꯅ ꯌꯦꯡꯕꯗ ꯈꯨꯗꯣꯞ ꯑꯗꯨ ꯌꯥꯎꯔꯝꯗꯕꯗꯨꯗ ꯍꯤꯌꯥꯏꯅꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯍꯧꯒꯠꯇꯨꯅ ꯍꯤꯌꯥꯏꯅꯨ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯊꯤꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯁꯨ ꯍꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯍꯤꯌꯥꯏꯅꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯪꯅ ꯊꯤꯔꯤꯕꯗꯣ ꯈꯨꯗꯣꯞ ꯅꯠꯇ꯭ꯔꯥ? ꯅꯪꯒꯤ ꯈꯨꯗꯣꯞ ꯑꯗꯨꯗꯤ ꯑꯩꯅ ꯃꯥꯡꯍꯟꯈ꯭ꯔꯕꯅꯤ꯫ ꯅꯪꯅ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯊꯤꯔꯕꯁꯨ ꯐꯪꯂꯔꯣꯏ." ꯍꯤꯌꯥꯏꯅꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯉꯛꯅ ꯌꯦꯡꯗꯨꯅ, "ꯀꯔꯤꯒꯤꯅꯣ ꯔꯥꯖꯀꯨꯃꯥꯔ ꯅꯍꯥꯛꯅ ꯈꯨꯗꯣꯞ ꯑꯗꯨ ꯃꯥꯡꯍꯜꯂꯤꯕꯗꯤ? ꯈꯨꯗꯣꯞ ꯑꯗꯨ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯂꯥꯏꯔꯩꯄꯥꯛꯇ ꯆꯠꯀꯅꯤ?" "ꯂꯥꯏꯔꯩꯄꯥꯛꯇ ꯆꯠꯇꯅꯕꯅꯤ ꯑꯩꯅ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯃꯥꯡꯍꯜꯂꯤꯕ꯫ ꯑꯗꯨꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯔꯣꯏ꯫ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯍꯤꯌꯥꯏꯅꯨ꯫ ꯑꯩ ꯎꯃꯪꯗ ꯁꯥ ꯇꯥꯟꯕ ꯆꯠꯂꯨꯈꯤꯒꯦ, ꯐꯖꯅ ꯂꯩꯔꯝꯃꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯨ ꯑꯗꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯍꯤꯌꯥꯏꯅꯨꯅ ꯀꯞꯄꯗꯨ ꯇꯥꯕꯗ ꯂꯥꯏꯔꯩꯄꯥꯛꯇꯒꯤ ꯍꯤꯌꯥꯏꯅꯨꯒꯤ ꯃꯆꯦ ꯌꯥꯏꯕꯤ ꯑꯗꯨ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯀꯨꯝꯂꯛꯂꯝꯃꯤ꯫ "ꯏꯆꯦꯒꯤ ꯍꯤꯌꯥꯏꯅꯨ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯀꯞꯂꯤꯕꯕꯨ? ꯏꯅꯥꯎꯕ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯣ?" ꯍꯤꯌꯥꯏꯅꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯆꯦ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯤꯌꯥꯏꯅꯨ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯦꯕꯨ ꯀꯣꯜꯂꯝꯃꯤ꯫ "ꯏꯆꯦ, ꯅꯍꯥꯟ ꯃꯈꯩ ꯅꯅꯥꯎꯒꯤ ꯅꯥꯛꯇ ꯂꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯅꯥꯎꯕ ꯌꯥꯝꯅ ꯋꯥꯔꯧꯔꯕ꯭ꯔꯥ ꯏꯆꯦ? ꯏꯆꯦꯅ ꯍꯦꯟꯅ ꯏꯅꯥꯎꯒꯤ ꯅꯥꯛꯇ ꯂꯥꯛꯅꯤꯡꯂꯤꯕꯅꯤ, ꯂꯥꯛꯄ ꯌꯥꯗꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯏꯅꯥꯎꯅ ꯀꯞꯄꯒꯤ ꯃꯔꯝꯗꯣ ꯏꯆꯦꯗ ꯍꯥꯏꯌꯨ." ꯍꯤꯌꯥꯏꯅꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯆꯦꯗ ꯂꯤꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯨ ꯀꯞꯇꯨꯅ, "ꯏꯆꯦ, ꯑꯩꯕꯨꯁꯨ ꯂꯥꯏꯔꯩꯄꯥꯛꯇ ꯄꯨꯗꯨꯅ ꯆꯠꯂꯨ꯫ ꯑꯩ ꯃꯐꯝ ꯑꯁꯤ ꯂꯩꯕ ꯄꯥꯝꯗ꯭ꯔꯦ꯫ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯏꯆꯦ." "ꯏꯆꯦꯒꯤ ꯍꯤꯌꯥꯏꯅꯨ, ꯅꯪ ꯍꯧꯖꯤꯛ ꯂꯥꯏꯔꯩꯄꯥꯛꯇ ꯍꯟꯕ ꯌꯥꯗ꯭ꯔꯤ꯫ ꯅꯪꯒꯤ ꯈꯣꯏꯁꯤ ꯈꯥꯗ ꯅꯥꯎꯄꯨꯔꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯐꯥꯎꯍꯜꯂꯕ ꯃꯇꯨꯡ ꯑꯉꯥꯡ ꯑꯗꯨꯅ ꯆꯍꯤ 5 ꯍꯥꯏꯔꯛꯄꯒ ꯏꯆꯦ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯦ꯫ ꯃꯇꯝꯗꯨ ꯐꯥꯎꯕꯗꯤ ꯈꯥꯡꯉꯣ." ꯍꯤꯌꯥꯏꯅꯨꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯏꯕꯤꯁꯨ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯩꯄꯥꯛꯇ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯔꯥꯖꯀꯨꯃꯥꯔꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯗꯦ, ꯎꯃꯪꯗ ꯂꯦꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯁꯨ ꯃꯆꯥ ꯃꯃꯧ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯃꯆꯥ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯍꯤꯌꯥꯏꯅꯨ ꯃꯀꯨ ꯅꯤꯡꯊꯧꯒ ꯃꯅꯦꯝ ꯃꯍꯥꯔꯥꯅꯤꯒ ꯎꯕꯗ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯅ, "ꯌꯥꯔꯦ, ꯍꯧꯒꯠꯂꯨ꯫ ꯏꯃꯨꯡꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯄꯣꯛꯇꯤ ꯎꯗꯦ, ꯃꯍꯥꯛꯄꯨ ꯌꯨꯝꯗ ꯂꯩꯇꯕ꯭ꯔꯣ?" ꯍꯤꯌꯥꯏꯅꯨ ꯇꯞꯅ, "ꯏꯃꯥ, ꯃꯥꯗꯤ ꯎꯃꯪꯗ ꯁꯥ ꯇꯥꯟꯕ ꯆꯠꯈꯤ꯫ ꯑꯍꯤꯡ ꯍꯜꯂꯛꯇꯕꯁꯨ ꯌꯥꯝꯅ ꯌꯥꯎꯏ꯫ ꯃꯥꯒꯤ ꯍꯩꯅꯕꯤꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯧꯔꯤꯕ ꯑꯣꯏꯔꯦ." ꯍꯤꯌꯥꯏꯅꯨꯅ ꯃꯅꯦꯝꯗ ꯃꯍꯥꯛ ꯊꯥ ꯂꯦꯞꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯃꯉꯛꯁꯝꯗ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯍꯤꯌꯥꯏꯅꯨꯗ ꯁꯤꯕꯤꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯁꯅꯥꯔꯩꯅ ꯃꯃꯧꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯗꯨꯅ ꯃꯃꯧꯗ ꯑꯁꯨꯝꯅ ꯕꯣꯔ ꯄꯤꯔꯝꯃꯤ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯃꯤꯠ ꯅꯃꯥꯏ ꯄꯥꯡꯕ ꯉꯝꯖꯔꯣ꯫ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯁꯨꯕ ꯌꯥꯗ꯭ꯔꯦ꯫ ꯏꯅꯦꯝꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯨꯅꯅꯕ ꯅꯨꯄꯤ ꯑꯃ ꯊꯥꯔꯛꯂꯒꯦ." ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯁꯨ ꯍꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯃꯁꯨ ꯇꯣꯝꯄꯣꯛꯇꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯔꯥꯅꯤꯅ ꯃꯃꯧꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ 2 ꯊꯥꯔꯛꯂꯝꯃꯤ꯫ ꯌꯨꯝꯒꯤ ꯊꯕꯛ ꯄꯨꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯍꯤꯌꯥꯏꯅꯨꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, "ꯍꯤꯌꯥꯏꯅꯨ, ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ 2 ꯁꯤꯕꯨ ꯀꯅꯥ ꯀꯅꯥꯅꯣ?" "ꯔꯥꯖꯀꯨꯃꯥꯔ, ꯃꯈꯣꯏ 2ꯗꯣ ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯊꯥꯔꯛꯄꯅꯤ." "ꯀꯔꯤꯒꯤꯗꯃꯛ ꯊꯥꯔꯛꯂꯤꯕ?" "ꯔꯥꯖꯀꯨꯃꯥꯔ, ꯑꯩ ꯃꯃꯥ ꯑꯣꯏꯒꯗꯧꯔꯦ." ꯍꯤꯌꯥꯏꯅꯨꯅ ꯃꯃꯥ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ "ꯀꯔꯤ ꯍꯥꯏꯕ ꯍꯤꯌꯥꯏꯅꯨ? ꯅꯪꯕꯨ ꯃꯃꯥ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯕ? ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯃꯤꯀꯨꯞ ꯑꯁꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯂꯥꯛꯇ꯭ꯔꯤ." "ꯔꯥꯖꯀꯨꯃꯥꯔ, ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯃꯃꯥ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯎꯃꯪꯗ ꯆꯠꯇꯨꯅ ꯁꯥ ꯍꯥꯠꯄꯗꯣ ꯂꯦꯞꯄꯤꯔꯣ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯖꯤꯕ ꯄꯥꯟꯕ ꯍꯥꯠꯄ ꯐꯠꯇꯦ ꯍꯥꯏꯅ ꯍꯥꯏꯅꯕꯅꯤ." "ꯍꯣꯏ, ꯍꯥꯠꯂꯔꯣꯏꯗ꯫ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯔꯗꯕꯅꯤ꯫ ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯆꯥꯅꯤꯡꯕꯒꯦ?" "ꯀꯩꯁꯨ ꯆꯥꯅꯤꯡꯗꯦ ꯔꯥꯖꯀꯨꯃꯥꯔ." ꯍꯤꯌꯥꯏꯅꯨꯒ ꯔꯥꯖꯀꯨꯃꯥꯔꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯨꯅ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯇꯣꯝꯄꯣꯛ ꯁꯥ ꯇꯥꯟꯕ ꯆꯠꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯍꯤꯌꯥꯏꯅꯨꯗꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯀꯣꯅꯨꯡꯗ ꯃꯤ ꯊꯥꯗꯨꯅ ꯄꯥꯎ ꯑꯗꯨ ꯍꯥꯏꯍꯜꯂꯝꯃꯤ꯫
ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯍꯔꯥꯎꯅ ꯃꯁꯥ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯊꯣꯏꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯊꯣꯏꯕ ꯐꯪꯖꯕꯗꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯊꯥ ꯑꯃ ꯁꯨꯞꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯍꯤꯌꯥꯏꯅꯁꯨ ꯑꯉꯥꯡ ꯎꯅꯔꯕꯅꯤ ꯇꯣꯝꯄꯣꯛꯁꯨ ꯎꯃꯪꯗ ꯆꯠꯇꯨꯅ ꯁꯥ ꯇꯥꯟꯕ ꯑꯃꯨꯛ ꯍꯧꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯨꯅ ꯔꯥꯖꯀꯨꯃꯥꯔꯗ ꯆꯠꯇꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯌꯥꯔꯝꯗꯦ꯫ ꯔꯥꯖꯀꯨꯃꯥꯔꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯨ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯍꯤꯌꯥꯏꯅꯨꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯃꯁꯨꯗꯨꯕꯨ ꯄꯝꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯁꯨ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ꯫ ꯑꯩꯅ ꯏꯁꯨ ꯑꯁꯤꯒꯤ ꯃꯃꯤꯡ ꯌꯥꯏꯈꯣꯝꯕ ꯍꯥꯏꯅ ꯀꯧꯔꯕꯅꯤ"꯫ ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤꯅ ꯃꯁꯨ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡ ꯌꯥꯏꯈꯣꯝꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯅ ꯃꯁꯨ ꯌꯥꯏꯈꯣꯝꯕꯕꯨ ꯐꯪꯖꯕꯒꯤ ꯂꯥꯏꯔꯕ ꯀꯌꯥꯗ ꯁꯅꯥ ꯂꯨꯄꯥ ꯆꯥꯅ ꯊꯛꯅꯕ ꯀꯌꯥ ꯑꯃ ꯄꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯁꯨ ꯎꯃꯪꯗ ꯑꯌꯥꯝꯕꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯨ ꯃꯆꯥꯒꯤ ꯋꯥꯈꯜ ꯈꯟꯈꯤꯗ꯭ꯔꯤ꯫ ꯍꯤꯌꯥꯏꯅꯨ ꯃꯄꯨꯔꯣꯏꯕꯅ ꯊꯧꯁꯥꯕꯤꯗꯕꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯨ ꯃꯆꯥ ꯌꯥꯏꯈꯣꯝꯕꯕꯨ ꯎꯕꯗ ꯀꯣꯛꯄꯒꯨꯝꯅ ꯇꯧꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯌꯥꯏꯈꯣꯝꯕꯁꯨ ꯆꯍꯤ 5 ꯍꯥꯏꯔꯛꯂꯤ꯫ ꯌꯥꯏꯈꯣꯝꯕꯗꯨ ꯃꯄꯥ ꯂꯩꯅ ꯂꯩꯅ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯂꯝꯗꯦ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯔꯥꯖꯀꯨꯃꯥꯔꯗꯨ ꯎꯃꯪꯗ ꯁꯥ ꯇꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯈꯣꯝꯕꯅ ꯃꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯃꯆꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯌꯥꯏꯕꯤ ꯑꯗꯨ ꯂꯩꯔꯩꯄꯥꯛꯇꯒꯤ ꯃꯅꯥꯎꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯕꯨ ꯂꯧꯕ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯀꯨꯝꯂꯛꯏ꯫ ꯍꯤꯌꯥꯏꯅꯨ ꯃꯁꯤꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ "ꯏꯆꯦ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ? ꯌꯦꯡꯉꯨꯇꯨ ꯏꯆꯦ, ꯑꯩꯒꯤ ꯏꯆꯥꯅꯤ, ꯃꯃꯤꯡꯅ ꯌꯥꯏꯈꯣꯝꯕ"꯫ ꯌꯥꯏꯕꯤ ꯌꯥꯏꯈꯣꯝꯕꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ, "ꯏꯆꯥꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯅꯪꯒꯤ ꯏꯃꯥꯒ ꯏꯃꯥꯕꯣꯛꯀ ꯋꯥꯔꯤ ꯁꯥꯟꯅꯒꯦ, ꯅꯪ ꯁꯥꯟꯅꯔꯨꯔꯣ"꯫ ꯌꯥꯏꯈꯣꯝꯕꯁꯨ ꯁꯥꯟꯅꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯥꯏꯕꯤꯅ ꯃꯅꯥꯎꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯆꯦꯒꯤ ꯍꯤꯌꯥꯏꯅꯨ ꯍꯧꯖꯤꯛꯇꯤ ꯂꯩꯔꯩꯄꯥꯛꯇ ꯍꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯂꯩꯔꯩꯄꯥꯛꯇ ꯏꯆꯦꯒ ꯂꯣꯏꯅꯗꯨꯅ ꯍꯜꯂꯁꯤ"꯫ ꯍꯤꯌꯥꯏꯅꯨꯅ ꯃꯆꯦꯗ, "ꯏꯆꯦ, ꯑꯩ ꯏꯆꯥ ꯌꯥꯏꯈꯣꯝꯕꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯆꯠꯄ ꯉꯝꯂꯣꯏꯌꯦ꯫ ꯑꯗꯨꯅ ꯏꯆꯦ, ꯏꯆꯥ ꯌꯥꯏꯈꯣꯝꯕꯕꯨꯁꯨ ꯄꯨꯗꯨꯅ ꯆꯠꯁꯤ"꯫ "ꯏꯆꯦꯒꯤ ꯍꯤꯌꯥꯏꯅꯨ, ꯃꯗꯨ ꯌꯥꯕ ꯅꯠꯇꯦ꯫ ꯌꯥꯏꯈꯣꯝꯕꯁꯦ ꯅꯪꯅ ꯄꯣꯛꯆꯕ ꯅꯆꯥ ꯑꯣꯏꯔꯕꯁꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯏ ꯌꯥꯎꯔꯤꯕꯅꯤ꯫ ꯌꯥꯏꯈꯣꯝꯕꯕꯨ ꯂꯩꯔꯩꯄꯥꯛꯇ ꯄꯨꯕ ꯍꯥꯏꯕꯁꯦ ꯀꯩꯗꯧꯅꯨꯡꯗꯁꯨ ꯌꯥꯔꯣꯏ꯫ ꯏꯆꯦꯒ ꯂꯣꯏꯅꯗꯨꯅ ꯆꯠꯅꯕ ꯇꯧꯁꯤ"꯫ ꯍꯤꯌꯥꯏꯅꯨ ꯀꯞꯇꯨꯅ, "ꯏꯆꯦ, ꯉꯁꯤꯗꯒꯤꯗꯤ ꯏꯆꯥꯒ ꯑꯩꯒ ꯂꯥꯞꯅꯔꯗꯕꯅꯤ꯫ ꯏꯆꯥꯕꯨ ꯆꯥꯛ ꯑꯃꯨꯛꯇ ꯏꯜꯂꯒ ꯇꯨꯝꯍꯜꯂꯝꯈꯤꯒꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯆꯦꯅ ꯍꯥꯏꯕꯗꯣ ꯅꯅꯥꯎ ꯌꯥꯔꯒꯦ"꯫ ꯌꯥꯏꯕꯤꯅꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯤꯌꯥꯏꯅꯨ ꯃꯆꯥꯕꯨ ꯀꯧꯁꯤꯟꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯆꯥꯛ ꯑꯗꯨ ꯏꯜꯂꯝꯃꯤ꯫ ꯌꯥꯏꯈꯣꯝꯕꯗꯨ ꯃꯃꯥꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯀꯞꯂꯤꯕ? ꯏꯃꯥꯅ ꯀꯞꯄꯗꯣ ꯅꯆꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯀꯞꯀꯅꯨ ꯏꯃꯥ"꯫ ꯍꯤꯌꯥꯏꯅꯨ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ ꯀꯞꯇꯤꯌꯦ, ꯏꯃꯥꯒꯤ ꯌꯥꯏꯈꯣꯝꯕ꯫ ꯏꯃꯥꯅ ꯇꯨꯝꯕ ꯊꯦꯝꯕꯤꯔꯒꯦ, ꯇꯨꯝꯃꯨ ꯂꯥꯛꯑꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯃꯊꯥꯗ ꯀꯣꯟꯗꯨꯅ ꯇꯨꯝꯕ ꯁꯨꯝꯂꯝꯃꯤ꯫ ꯌꯥꯏꯈꯣꯝꯕꯁꯨ ꯇꯨꯝꯂꯝꯃꯤ꯫ ꯍꯤꯌꯥꯏꯅꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯉꯁꯤꯗꯤ ꯏꯃꯥ ꯏꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯦ꯫ ꯅꯪ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯏꯃꯥꯒꯤ ꯌꯥꯏꯈꯣꯝꯕ"꯫ ꯍꯤꯌꯥꯏꯅꯨꯅ ꯃꯄꯨꯔꯣꯏꯕꯅ ꯍꯜꯂꯛꯂꯒ ꯄꯥꯅꯕ ꯆꯦ ꯑꯃꯗ ꯋꯥꯍꯩ ꯈꯔ ꯏꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯍꯤꯌꯥꯏꯅꯨ ꯃꯆꯦ ꯌꯥꯏꯕꯤꯒ ꯂꯣꯏꯅꯗꯨꯅ ꯂꯩꯔꯩꯄꯥꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯨꯅ ꯆꯠꯈꯤꯕꯗꯨ ꯌꯨꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕꯤ ꯅꯨꯄꯤ ꯑꯃꯅ ꯎꯍꯧꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯅꯤꯗꯨ ꯅꯤꯡꯊꯧꯗ ꯍꯥꯏꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯃ ꯂꯩꯍꯧꯔꯒ ꯑꯃꯅ ꯅꯤꯡꯊꯧꯗ ꯄꯥꯎ ꯄꯤꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯥꯏꯈꯣꯝꯕꯁꯨ ꯍꯧꯒꯠꯂꯝꯃꯤ꯫ ꯃꯃꯥ ꯂꯩꯔꯝꯗꯕꯗꯨꯗ ꯅꯤꯡꯉꯥꯏ ꯇꯧꯔꯤ꯫ ꯊꯕꯛ ꯁꯨꯅꯕ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯏꯈꯣꯝꯕꯕꯨ ꯊꯦꯝꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯁꯨ ꯎꯃꯪꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯌꯥꯏꯈꯣꯝꯕꯗꯨ ꯃꯄꯥꯕꯨ ꯎꯕꯗ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ, "ꯄꯥꯕꯥ, ꯏꯃꯥ ꯂꯩꯇꯦ꯫ ꯄꯥꯕꯥ, ꯑꯩꯒꯤ ꯏꯃꯥ ꯄꯤꯌꯨ ꯄꯥꯕꯥ"꯫ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕꯤ ꯅꯨꯄꯤ ꯑꯗꯨꯅ, "ꯔꯥꯖꯀꯨꯃꯥꯔ, ꯏꯕꯦꯝꯃ ꯍꯤꯌꯥꯏꯅꯨꯗꯨ ꯂꯩꯔꯩꯄꯥꯛꯇ ꯆꯠꯈ꯭ꯔꯦ"꯫ ꯔꯥꯖꯀꯨꯃꯥꯔ ꯌꯥꯝꯅ ꯉꯛꯅ, "ꯃꯥꯗꯤ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯩꯄꯥꯛꯇ ꯆꯠꯂꯤꯕ? ꯃꯥꯒꯤ ꯂꯩꯔꯩꯄꯥꯛꯇ ꯆꯠꯄ ꯌꯥꯕꯒꯤ ꯈꯨꯗꯣꯞ ꯑꯗꯨꯗꯤ ꯑꯩꯅ ꯄꯨꯈ꯭ꯔꯤꯗ ꯊꯥꯗꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯕꯅꯤ"꯫ "ꯔꯥꯖꯀꯨꯃꯥꯔ, ꯏꯕꯦꯝꯃ ꯍꯤꯌꯥꯏꯅꯨꯒꯤ ꯃꯆꯦꯅꯤ ꯍꯥꯏꯕ ꯑꯃꯒ ꯆꯠꯈꯤꯕꯅꯤ"꯫ ꯔꯥꯖꯀꯨꯃꯥꯔꯗꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫
ꯆꯦ ꯑꯃ ꯂꯩꯔꯤꯕꯗꯨ ꯔꯥꯖꯀꯨꯃꯥꯔꯅ ꯎꯔꯝꯃꯤ꯫ ꯆꯪꯁꯤꯟꯗꯨꯅ ꯆꯦꯗꯨꯗ ꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯕꯨ ꯄꯥꯔꯝꯃꯤ꯫ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯄꯥꯕꯗ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯍꯤꯌꯥꯏꯅꯨꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯀꯌꯥꯝ ꯋꯥꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯔꯥꯖꯀꯨꯃꯥꯔ ꯉꯁꯤꯗꯤ ꯈꯪꯂꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯍꯥꯔꯥꯅꯤꯒ ꯅꯤꯡꯊꯧꯒꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ "ꯏꯄꯥꯒꯤ ꯇꯣꯝꯄꯣꯛ, ꯏꯄꯥꯅ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯁꯤꯕꯨ ꯑꯆꯨꯝꯕ꯭ꯔꯥ?" "ꯑꯆꯨꯝꯕꯅꯤ ꯏꯄꯥ ꯅꯤꯡꯊꯧ꯫ ꯃꯍꯥꯛ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯩꯄꯥꯛꯇ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯁꯥꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯃꯥꯕꯨ ꯊꯧꯁꯥꯔꯨꯗꯕꯗꯒꯤ ꯃꯥꯅ ꯑꯩꯕꯨ ꯁꯥꯎꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯁꯤꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯤꯕ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯨ ꯑꯉꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯣꯅꯨꯡꯗ ꯍꯟꯗꯨꯅ ꯀꯣꯅꯨꯡꯗ ꯂꯩꯔꯨꯔꯁꯤ." ꯔꯥꯖꯀꯨꯃꯥꯔꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯁꯨ ꯎꯃꯪꯗ ꯆꯠꯇꯨꯅ ꯁꯥ ꯑꯃꯨꯛ ꯍꯟꯅ ꯇꯥꯜꯂꯔꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯃꯆꯥ ꯌꯥꯏꯈꯣꯝꯕꯕꯨ ꯌꯥꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯔꯝꯃꯤ꯫ ꯌꯥꯏꯈꯣꯝꯕꯅ ꯃꯄꯥꯗ ꯃꯃꯥꯕꯨ ꯍꯪꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯁꯨ ꯃꯆꯥꯅ ꯍꯪꯂꯤꯕꯗꯨꯒꯤ ꯄꯥꯎꯈꯨꯝ ꯀꯔꯝꯅ ꯄꯤꯒꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯔꯥꯖꯀꯨꯃꯥꯔꯁꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯍꯤꯌꯥꯏꯅꯨꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯎꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ꯫ "ꯏꯅꯤꯡꯊꯧ, ꯏꯆꯥꯒꯤ ꯃꯇꯧꯁꯤ ꯃꯃꯥ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯏꯃꯧ ꯍꯤꯌꯥꯏꯅꯨꯅ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡꯗꯒꯤ ꯃꯃꯣꯟ ꯃꯤꯅꯣꯛꯁꯨ ꯃꯥꯡꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯏꯅꯣ?" "ꯃꯍꯥꯔꯥꯅꯤ, ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯕꯅꯗꯤ ꯌꯥꯔꯔꯣꯏ꯫ ꯍꯤꯌꯥꯏꯅꯨꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯅꯕ ꯏꯆꯥ ꯇꯣꯝꯄꯣꯛꯁꯤ ꯑꯩꯒꯤ ꯃꯔꯨꯞ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯒ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ." "ꯏꯅꯤꯡꯊꯧ, ꯅꯆꯥꯅꯨꯄꯥꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯣ?" "ꯃꯥꯅ ꯌꯥꯗ ꯌꯥꯏ ꯍꯥꯏꯕ꯭ꯔꯣ? ꯑꯩ ꯇꯧꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗꯨ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯔꯥꯖꯀꯨꯃꯥꯔꯗꯨ ꯎꯪꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯏꯄꯥꯒꯤ ꯇꯣꯝꯄꯣꯛ, ꯅꯪꯅ ꯑꯗꯨꯝꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯒ ꯑꯩꯈꯣꯏ ꯀꯔꯝ ꯇꯧ ꯍꯥꯏꯕꯅꯣ? ꯏꯄꯥ ꯋꯥ ꯍꯥꯏꯒꯦ꯫ ꯏꯄꯥꯒꯤ ꯃꯔꯨꯞ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯅꯨꯒ ꯅꯪꯒ ꯂꯨꯍꯣꯡꯅꯕ ꯋꯥ ꯄꯨꯝꯕ ꯂꯣꯏꯔꯕꯅꯤ꯫ ꯂꯨꯍꯣꯡꯕꯁꯤ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ?" "ꯏꯄꯥ ꯅꯤꯡꯊꯧ, ꯅꯆꯥ ꯂꯨꯍꯣꯡꯕꯗꯨ ꯌꯥꯕ ꯉꯝꯖꯔꯣꯏ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯍꯤꯌꯥꯏꯅꯨ ꯅꯠꯇꯅ ꯀꯅꯥꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯏꯆꯥꯅ ꯏꯃꯧ ꯍꯤꯌꯥꯏꯅꯨꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕ ꯏꯄꯥ ꯅꯤꯡꯊꯧꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨ ꯍꯤꯌꯥꯏꯅꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏꯅꯦ꯫ ꯏꯁꯨ ꯑꯁꯤꯅ ꯃꯃꯥ ꯌꯥꯎꯗꯅ ꯂꯦꯟꯕꯗꯣ ꯏꯄꯥ ꯌꯦꯡꯕ ꯉꯝꯃꯣꯏꯅꯦ꯫ ꯏꯄꯥꯅ ꯁꯤꯜꯂꯤꯕꯁꯤ ꯅꯪꯒꯤ ꯑꯃꯗꯤ ꯏꯁꯨ ꯑꯁꯤꯒꯤ ꯐꯅꯅꯕꯒꯤꯗꯃꯛꯇꯅꯤꯅꯦ." ꯇꯣꯝꯄꯣꯛꯁꯨ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ "ꯏꯄꯥ ꯅꯤꯡꯊꯧ, ꯅꯆꯥꯁꯨ ꯂꯨꯍꯣꯡꯕꯗꯨ ꯌꯥꯖꯔꯒꯦ." ꯅꯤꯡꯊꯧꯗꯨ ꯃꯆꯥꯅ ꯂꯨꯍꯣꯡꯕ ꯌꯥꯔꯛꯄꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ "ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ, ꯑꯗꯨꯗꯤ ꯏꯄꯥ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯂꯦꯞꯅꯔꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧꯁꯨ ꯔꯥꯖꯀꯨꯃꯥꯔꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯍꯤꯌꯥꯏꯅꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯒ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯅꯨꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯃꯆꯥꯅꯨꯄꯥ ꯌꯥꯏꯈꯣꯝꯕꯕꯨ ꯊꯣꯏꯅꯨꯗ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯊꯣꯏꯅꯨꯅꯁꯨ ꯌꯥꯏꯈꯣꯝꯕꯕꯨ ꯑꯄꯣꯛꯄ ꯃꯆꯥꯒꯨꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫